Tongan balop sing na thamba athingba kayagi marakta ngasidagi Manipur Sangai Festival 2025 hongnaba sem sabagi thabak loisingkhrai ngasidagi hawduna lakliba tang kuntra fawba numit tara chupna pangthokadaba festival asigi hawdokpagi thorom ngasi nungthil pung manga taba matamda palace compound leba Balgachandra open air theater board na pangthoklagani tourism department na mapung oiraga senduna pangthokadaba festival ase Manipur gi governor Ajay Kumar Balana chief case oiduna hawdokani numit tara gi oiba festival asida irangdam asigi jagoi isai workshop indigenous sports adventure sport yauna item kya pangthokani festival asigi main venue oina hapta kangjibung boat Kumalampak sport complex City Convention Center MSFDA's Classic Grande Iboyana Sanglen Wangkai Thangapat Cherauching Kanglamanung Kangjibung Mapal Kangjibung Mau Kaibul Makha Likai Loktak Lake Amadi Kumalampak Archery Ground da thorong kya pangthokani maroiba thorong pangthokfam oiba hapta kangjibung da stall Chatru kasubna anirom tharang tawduna thamkre masida stall chamaga humfu romdi food stall oina thamgani stall chanika humfu mathaktana commercial stall oina famgani masida tana IDP singa oina charakna stall kunmanga rom su khakna thamkre nakalam romda numitara chupna pangthokadaba festival ase hawjik lebak ki oiba fibam asida pangthokpa matam natte haina kokomi yangna lukayana amadi IDP singa yanindaba phongdoktuna boycott tawada natana yanindaba phongdoktuna protest tawada police na tear gas caption ba yauna fu chebada asok apan yawkrabani Nakalamramda festival asigi main venue oriba hapta kangjibunge mafam singda pamdaba thodok thoktanaba Manipur police amadi security force na ngaksenbagi thabaksu akan mongda paikatkhre